Maitai Kulngak na bathokiba miyoy mari lilong laiba kuntra homdoi suba Assam Rifles na fazilubadagi irang thokre Assam Rifles na furakpada mayra paibi kunmapan sokpadagi hospital da pukhatuna laikat nakre. Kaisamthonggi MLA Nisikan Sapam na President Rule asi anti-democracy ni mahaki oina state asida President Rule thambada support tawde haina phongdokre. Social media website amadi APP sing block tawraga miyamda akhanaba internet service panghanba yabra haibagi affidavit pikhatlaknaba High Court of Manipur na state authority da khanghankre. Amasong Rathayatra Kang Chingbagi kumhay ngasi mahusagi chatnabi amadi lining laison galoy na state asida pangthokli laibaki irang na maram oiraga Kang Chingkhidre.